Hello ma'am, leka de chalaga kaningumba store ki market gi give away to bagi program makha chatharak poina khurai rom gi site gi lakpi hona request kanna to birak padagi ngasi gi khone chaliba leka ase khurai done tare ko ma'am video si gi part 7 oi doini part 1 dana khona yari pok ta chalure part 2 dana khona lamlai de chalure part 3 dana khona thawal da chalure part 4 dana khona wangkhai de chalure part 5 dana khona lilong de chalure part 6 dana khona khela khona chalure part 7 asi gi khone chaliba leka ase khurai da tare ko ma'am aduna dom gi leka ase khogi video si de comment section bira amu mathang de khone karam laikai da laaga giveaway tawgani habse khanma da laina baida makta aduga ngasi ge khone chatu bai maram desu wari apedeng lizarake giveaway tawna ba khuragi location khone khalli ba se lamlong bazar da kitang haidara aga babu hotel manakta dum tawre location se yaushin baga khone live se thado live se thado baga minute mari manga gi manung da khoi brothers ani aham de yaushin bire adugi matung da chilnaw mayam am su mathang yaushin bire kane yong ba store gi market gi neck ben amam loina makta giveaway tawzara me adugi matung da su neck ben ahum ma khojal lem hori aduna maram morga khona location se muk change tawrazina khuragi charen thongda muka location change tar ko